Kaiphundai Lantolakpadagi asum kogi afaba lambida laerega Makru thong yoramda kilometer ama makai pharoi adum ure masigi jaga sida mateka matang yam sangba nate 100 meter pharoi masai da akoigi ching ninghai dana haugiba numit humni mari ni chi nong leptana chugibani aduna maram moraga ching ninghai ramdana akoigi lekhom thokpa swai akoigi ching si sop rock oibanina sumba sidi adum marak marakta adum yaugani hana khalle ayambadi phare asayisda akoina lengang pokwi da palam me haraga lambi yadabagi pallaga laise tung mang gari yami normally akoigi pangani chininau singna thoba adai bengali chininau singna thoba gari sing maitei tongdaba gari singdi adum chatpani mangda urisi akoi yam nangna Makru Bridge ni Makru thong ni masi sum akoi thoga tawbada kilometer ama khara hen bagi chang da leram ko dawi mali masigi jaga sima yam phatre ado haujiksi gari ama akoi lakmina jaba gari ama mangda leikhum maraksida isda thousand gidana putha gibani ado putha bachi chingthokna ba chingnaba kadonaba mayam changdana honari oh asi tharaga Nang sina. Gari si maning lomda chingdoriba. Lambi si phare na laga sigi phibam sida oirame kayam sangna leram dawno sumai tawna is gari si fajana puthaga Maya ki kono ado rolam ya do to ya makai ani maktagi gari se sangai asom da su gari ngatro moi gari macha ji barak pau thau ne na lai som da su gari se yam sile bolero duna gari si afetang singne na tawmani ado tara lobham leitadana atopa eco van amana amuk mahut chillaga chingthokadori Minini umni leptana nong chukhibaduda Iran Wala makhamdari ya hoye se kaaj ma pan dinga nang akho ka to kali ya Sir थोड़ा साइड तो करो दिखाया खत्म जरा मैं काली आ रहा नहीं आ पाएगा इसलिए उधर उठा दो ये बड़ा वाला ट्रक जाने दो ना तब रास्ता क्लियर होगा थोड़ा साइड करो
ꯆꯤꯡꯒꯤ ꯐꯤꯕꯝꯁꯤ ꯁꯨꯝꯕ ꯆꯤꯡ ꯃꯆꯥꯁꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯗꯧꯖꯥꯠꯅꯤ ꯑꯁ ꯊꯣꯔꯛꯏꯅꯦ ꯑꯩꯈꯣꯏꯁꯤꯅ ꯈꯔ ꯅꯦꯝꯃꯦꯕ ꯄꯣꯠ ꯌꯥꯎꯕꯅꯤꯅ ꯃꯀ꯭ꯔꯨ ꯊꯣꯡ ꯌꯧꯁꯤꯜꯂꯛꯑꯦ ꯃꯀ꯭ꯔꯨ ꯊꯣꯡ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯌꯥꯗꯕꯒꯤ ꯂꯦꯞꯄꯤꯉꯩꯗꯨꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡ ꯇꯣꯡꯕ ꯒꯥꯔꯤ ꯀ ꯆꯠꯈꯤ ꯅꯨꯄꯤ ꯃꯌꯥꯝ ꯇꯣꯡꯕ ꯑꯗꯣ ꯑꯩ ꯍꯪꯒꯣꯏꯖꯗꯅ ꯚꯤꯗꯤꯑꯣ ꯃꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯖꯔꯨꯗꯦ ꯀꯩꯅꯣꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯀ꯭ꯔꯨ ꯊꯣꯡ ꯂꯥꯟꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯕꯁꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯃꯀ꯭ꯔꯨ ꯊꯣꯡꯁꯤ ꯌꯧꯔꯛꯄ ꯁꯤꯐꯥꯎꯗ ꯃꯀ꯭ꯔꯨ ꯌꯧꯔꯝꯗꯥꯏ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯈꯛꯇꯪ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃ ꯐꯥꯔꯝꯗꯕꯁꯨ ꯌꯥꯏ ꯁꯤꯗ 100 ꯃꯤꯇꯔꯒꯨꯝꯕ ꯂꯝꯕꯤ ꯐꯠꯇ꯭ꯔꯦ ꯑꯗ ꯅꯣꯡ ꯆꯤꯡ ꯇꯥꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯂꯝꯕꯤꯁꯤ ꯃꯀ꯭ꯔꯨ ꯍꯦꯟꯗꯣꯛꯆꯔꯛꯑꯦ ꯀꯩꯃꯥꯏ ꯌꯧꯔꯒ ꯀꯩꯃꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯨ ꯂꯩꯕ ꯃꯐꯝꯅꯤ ꯂꯝꯕꯤꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯂꯩꯔꯒ ꯑꯌꯥꯝꯕꯗꯤ ꯏꯁꯇ꯭ꯔꯦꯠꯁ ꯑꯌꯥꯝꯕꯗꯤ ꯐꯔꯕ ꯂꯝꯕꯤ ꯌꯥꯗꯕ ꯃꯐꯝ ꯑꯃ ꯑꯃꯨꯛ ꯃꯀ꯭ꯔꯨ ꯈꯖꯤꯛꯇꯪ ꯍꯦꯟꯗꯣꯛꯂꯛꯑꯒ ꯃꯀ꯭ꯔꯨ ꯊꯣꯡꯗꯒꯤ ꯑꯗꯨ JCBꯅ ꯅꯨꯡꯉꯥꯏꯕꯅ ꯃꯐꯝ ꯃꯐꯝꯗ JCBꯁꯤꯡ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯗꯕ ꯀꯩꯗꯧꯕꯁꯤ ꯈꯨꯗꯛꯇ ꯀꯣꯠꯊꯣꯛꯅꯕ ꯃꯔꯨ ꯑꯣꯏꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯂꯝꯕꯤ ꯅꯝꯊꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯂꯝꯗꯝ ꯑꯁꯣꯝꯗ ꯁꯤꯒꯤ ꯂꯝꯕꯤ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕꯁꯦ ꯁꯤꯗꯤ ꯀꯜꯚꯔꯠꯀꯨꯝꯕ ꯑꯃ ꯁꯦꯝꯕꯒꯤ ꯂꯩꯔꯤ ꯐꯔꯦ ꯑꯃꯨꯛ ꯐꯔꯦ ꯂꯝꯕꯤ ꯀꯩꯃꯥꯏ ꯌꯧꯁꯤꯜꯂꯛꯑꯦ ꯀꯩꯃꯥꯏꯁꯤꯗꯤ ꯃꯤꯛꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯅꯥꯒꯥꯁꯨ ꯀꯨꯀꯤꯁꯨ ꯂꯩꯕ ꯃꯁꯤ ꯍꯦꯟꯗꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯄꯨꯜ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯑꯃꯨꯛ ꯐ꯭ꯔꯤ ꯑꯣꯏꯕꯗꯧꯅ ꯂꯝꯕꯤꯗꯤ ꯑꯌꯥꯝꯕ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯠ ꯅꯥꯜꯂꯗꯅ ꯑꯗꯨꯒ ꯃꯇꯦꯛ ꯃꯇꯦꯛ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯁꯣꯏꯜꯁꯤ ꯌꯥꯝꯅ ꯑꯊꯣꯠꯄ ꯑꯣꯏꯕꯅꯤꯅ ꯍꯥꯔꯠ ꯑꯣꯏꯗꯕ ꯃꯐꯝꯅꯤꯅ ꯃꯇꯦꯛ ꯃꯇꯦꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯑꯌꯥꯝꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯦ
Kaimai ni aina mamang da Kaimai yore tu yoromdre Kaimai lanthore Kaimai lanthoba matung da di Kaimai lanthok tari Kaimai yoksalakpa Kaimai asengba si sine Soalnya kira-kira bus kari-kari cathok sasin tauram bada pochai khara yonjaram bado moi ju waram ngani da to yonjabane ba moina yondaba pot leite hai kru asu bodai ya hauna Kaimai hendore Hauzik se ayuk ki pung 12 tagadaba minute kun khata ngaire koi lakpa si Nung Dolan nei du yogadaba Kaimai hendolaga Nung Dolan nei du yogadaba kilometer 3 rong wali ai Santi khunau oina ama yum ani ahum lei somna ma lei re sei da hotel ma lei mayam sak chana se tana ai ju sak khitang mafam sida sab tari mayam Santi khunau kari no mai ja athong ara ka su yam yolina chicken lamok Giang bỏ cái rác cho con hẳn rồi nó hao ấy hầu ra luôn mở dậy hao ấy ai ju sak sak ai sa am sem bio moi Santi khunau gi hotel si sidai da mayom yomam modu pusingre nga si ji unexpectedly akhoi gi passenger mayam lakpa inau sina tawni ai permission lawjaraga wari sajage moina mayom yomaga thanamba si escort lakpa gari akhoi gi trucker sing adagi tanker sing moi driver sing dudi khamaga sak ising chabagi matam du phangdabani na moina mayom lowba ado ngasi si unexpectedly na lakpa mayam si yaman gi dana moi loksil haye ado mayam su masi khara yam hawi ai sak sajare akhoi gi local how moi hotel si inau amaga moi gi family na run tawa hotel ni Santi khunau da rongmai himung amana sinba hotel do da koi sak sathok charaga mafam do de gi kilometer 3 lapna leiriba Nung Dolan tamna koi thoujin jara abni yoksin jare ada masi lang na aina khanjari ne koi na chathurei ba chak tu di koi ngasai gi passenger kari atop mayam do akoi gi maitai tong da ba maitai driver na thou da ba gari sing dudi koi gi normally nungba da chaga da bani
ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯒꯣꯂꯥꯔ ꯊꯣꯜꯗ ꯂꯩꯉꯥꯡ ꯄꯣꯛꯄꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯌꯥꯝ ꯀꯨꯏꯅ ꯄꯜꯂꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯉꯛꯄꯅ ꯆꯥꯔꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯃꯈꯣꯏꯅ ꯊꯣꯡꯖꯔꯤꯕ ꯍꯣꯇꯦꯜꯗꯨꯗ ꯊꯣꯡꯖꯔꯤꯕꯁꯤꯡꯗꯨꯗꯤ ꯁꯦꯀꯨꯔꯤꯇꯤꯒ ꯂꯣꯏꯅꯅ ꯂꯥꯛꯏꯕ ꯒꯥꯔꯤ ꯇ꯭ꯔꯛꯀꯔꯁꯤꯡ ꯇꯦꯡꯀꯔꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯒꯥꯔꯤ ꯈꯥꯝꯂꯞ ꯇꯧꯔꯒ ꯃꯥꯏ ꯃꯌꯣꯝꯗꯨ ꯄꯨꯅꯈꯤꯕꯒꯤ ꯆꯥꯛꯁꯤꯡꯅꯤ ꯑꯗꯨꯕꯨ ꯍꯣꯇꯦꯜꯅꯤꯅ ꯃꯈꯣꯏꯅ ꯃꯗꯨꯒꯤꯁꯨ ꯁꯣꯏꯗꯅ ꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯗꯣꯂꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯀꯤꯟꯊꯗꯅ ꯀꯟꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝꯗꯨꯗ ꯄꯟꯒꯗꯧꯕ ꯈꯪꯗꯦ ꯆꯠꯂꯤꯕ ꯃꯑꯣꯡꯗꯤ ꯀꯩꯃꯥꯏꯕꯨ ꯂꯥꯟꯊꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯣꯡꯗꯕ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯄ ꯏꯝꯐꯥꯜ ꯌꯧꯅꯅꯕ ꯆꯠꯅꯈ꯭ꯔꯦ ꯃꯥꯗꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯍꯥꯏꯕ ꯂꯩꯇꯔꯦ ꯑꯗꯨꯒ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯥꯛꯏꯕ ꯂꯅꯥꯏ ꯒꯥꯔꯤꯁꯤꯡ ꯃꯩꯇꯩꯒꯤ ꯒꯥꯔꯤꯁꯤꯡꯗꯨꯗꯤ ꯅꯣꯅꯦ ꯌꯥꯎꯅ ꯊꯧꯔꯛꯑꯦꯔꯒ ꯅꯣꯅꯦꯗ ꯑꯃꯨꯛ ꯉꯥꯏꯕꯅꯤ ꯁꯦꯀꯨꯔꯤꯇꯤ ꯃꯥꯅ ꯇ꯭ꯔꯛꯁꯤꯡ ꯀꯔꯤꯁꯤꯡꯗꯨ ꯂꯥꯛꯑꯦꯔꯒ ꯅꯣꯅꯦꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯇꯥꯟꯅ ꯑꯃꯨꯛ ꯄꯨꯒꯗꯧꯕ ꯑꯗꯨꯁꯨ ꯄꯨꯡ 4ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯌꯧꯒꯗꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯄꯨꯡ 4ꯒꯤ ꯃꯃꯥꯡꯗ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯌꯧꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯣꯏꯒꯤ ꯔꯣꯗ ꯑꯣꯄꯅꯤꯡ ꯄꯥꯔꯇꯤ ROP ꯍꯥꯏꯔꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯥꯟꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠ ꯁ꯭ꯋꯥꯏꯗ ꯈꯥꯝꯗꯧꯔꯕ ꯑꯩꯈꯣꯏꯁꯦ ꯈꯥꯝꯃꯅꯤ ꯒꯥꯔꯤ ꯈꯥꯝꯃꯦ ꯅꯨꯡ ꯗꯣꯂꯥꯟ ꯌꯧꯁꯤꯜꯂꯛꯄꯁꯤꯗ